अहानबदा मरोइबा पाउ थमजरी Citizenship Amendment Bill na lamdam asida soktanaba hotnagani Center na hairaga ekhoina hekta yagadaba natte haina Chief Minister N Biren na phongdokhre Samaga marifu manga suba National Reconsolidation Day gi thouram paksanna pangthoknakhre Citizenship Amendment Bill gi mayokta political party maheiroi loop amadi Civil Society Organization singi achouba khongjang lakkadouri amadi Langthabalda leiriba Maharaj Gambhir singi khubam asi museum amagi maongda thamnaba honaragani haina Chief Minister na thajaba pikre Kurumjari Times of Manipur News yangbiri punupu kumanthem gentle na taram nokjari hojik miyam na pauksantok na pijari Citizenship Amendment Bill na state asida karimata soktanaba sarkar asina hotnagani Center na hekta hairaga ekhoina hekta yagadaba natte haina Chief Minister N Biren na phongdokhre wafam asi ngasi Maharaj Gambhir singi chahi chamaga marifu manga suba leikidabagi palan thoromga mari leinana wa ngangmada phongdokhibani Chief Minister N Biren makha taraduna Parliament da Citizenship Amendment Bill singni taratruk pass tawkhibadagi oirakliba leibak ki fibam asigi matangda sarkar asina ngarangdagi leptana kupna khanaduna lakle ngasi su khanari Sarkar paijari va aikhoisu lamdam sigi mioini lamdam sigi ini isabu ngak pahaibasi aikhoigi ithongni state asigi oiba firep miyam gi oiba firepta sarkar asina chatkani miyam gi thajaba manghaloi assembly dasu the Manipur Protection Bill pass tawduna laikhrabani bill asi Bharat Sarkar gi ayaba launanaba honaragani tha asigi tarani thoida pangthokadoriba BJP gi National Conference ta state asigi minister MLA kyasu saruk yagani center gi minister singdasu athubada bill asi ayaba pibiyo haina takshilagani Chahi kya gi mamangdagi state asida asoiba kya leiramlaba asidagi kharada oirabasu sumthoknaba honari Manipur gi miyamna hojik nunangliba asi pungning phathabiu sarkar asina miyam gi apambagi mayokta kaidonungda thabak tawroi haina phongdokhe discrimination leba gangbusibu posalaga thamba yana na bill pothoksi gai sidi matam 2005-6 da digi adum lakhraba poramani ni khar sum khanar meeting to mathang mathang to ngasi su ngasai dagi meeting to bada matam je theme phone lak padi Alaman na haina ba may thamoy de semo yaram nito. Mado da laki ba ni mado no oro biwa ya de alaman na. Aduna ikhoy sigi matang da ina mayam da assurance ma piningi Manipur ki praja mayam da. Ikhoy ngasi sarkar paijari ba se lamdam sigi masani. Lamdam sigi ini lamdam sigi ibu saksu leijari ba ikhoy ngak pai ba ikhoy gitaw. Bharat federal structure Center ki oiba moigi leiriba potuna hekta khudingmakta adu taw har kanda ekhoina supunya yagada bunate khoigi state ki oiba khoigi firep ekhoigi assembly ki oiba ekhoigi praja sing oiba firep tu da sigi sarkar se chatkani hai basi mai mayam assurance bijagi Sahi taret khunta khraba matung awabu maithiba piduna iramdamgi ningtambabu hanjalan khibada achouba thogdang laukiba Laikhidraba Maidingu Singlen Nongdren Khombage Chamaga Marifumanga Suba Laikhidabagi Ningsing Thorombu National Reconciliation Day Haina ngasi paksanna pangthoknakhre United People's Front UPF Manipur na sinduna thoramase konu mamangda leiba lamyanba sanglenda pangthokhe thoramaduda president member oikhiba Zelerong Union Assam Manipur Nagaland gi president amu kamaina Manipur gi ningthau singna Manipur gi apunbagi saktambu ngaknaba thangta khaktana yeknabaga lamthengnaduna maraibakpu kalambani Adugunba athauba ipa ipu singbu chingtam naidana ningsingpham thoe ngasigi mirolna aigi migi haiba wakal thadoktuna Manipur bu mase taba yaroi haina lepmina si haike Si Gambhir Singh adigi maidingu gi aikoi Manipur gi ningthauron se thirakpa matamda mahakna Manipur gi oina tauramba se angakpa thaba oina tawthoki madugi damakta ningsingba oina masa masu Manipur gi sing tam nai dinana aikhoi se tillaga mafam asida lengsila bani ani subada madugi matamda tawkhiba thabak to hojik su leiriba naharun makhai se Manipur gi damakta sing tam aigi nangi haiba laitadana amata oina wakhalonda Manipur se kaibi yade Manipur se amata oigedabani Manipur se message kaibi yade haiba wakhalonda ekoi lepminar
thouram aduda UPF ki President Warepam Sekena ngarang Lok Sabha da pass lokhiba Citizenship Amendment Bill asi yaning de haibagi firep North East ki tongan ba lengak pairiba singi firep Langthabalda Manipur lengak kisu lengak asina firep Langthabalda thoi hojik oirakliba fibam asida rajniti dal khudimangna isagi khudong saba launabagi mahuta party gi wafam tongana thamlaga bill aduna pirakadauri ba saitheng aduna mangda thamlaga apunbagi thodang longminanaba wakan taminasi haiki Masih aku center the BJP ki government oi habat taragasu aku na masih ki bill se hoji lariba honorable chief minister na masih ki wakala si hoji Meghalaya da amadi North ki atop state sing the lori ba si ba phire ba si da aku ki honorable CM na asi gum laba mayam na yadi hari ba si ma bill se ma chu support kom thoi aduna ma ki oi ba chu chap chaba masih ayak yaroi habe ki gum laba phire ba do aku ngasi ki sarkar chine koi lohon jani okay political Manipur National Council Assam amadi United Liberty Educational Social and Cultural Organization asinduna chahi taret khuntakhibagi thoram ngasi hozai Gauranagar Playground da pangthoknakhre session ani thokpa thoram aduda ayuki sarukta contemporary issues in Manipur society with reference to Assam haiba hiram da symposium ama pangthokhe Saitya Bhushan awardee L Shruti Kumarna moderator oidana pangthokhiba symposium aduda resource person oikhiba advocate K Direna Assam amadi awang nongpok state khundariba meitei singi chapsava census khangdoktuna hiram kayada sothari haibadu punna khangdok minabaga loinana award apa sing mari lenaba singda takshinba matam oire haike Maduda khoi mi kiam leiriba bai population gi status nupi kya nipa kya sarkari job toba kiam jauriba adugai de koi gi student sing da lailai su tamba kiam drop out ki rate kya no birth rate kya no adugai health ki maruina nupi sing gi khoi gi nutritional mai gi health ki kari problem lai ba asigu ma mayam sing che jam lik pani na khoi na di puthok bangam me aduga chap chabi all over Assam gi oina ai khoi adugum bas harbiam khak darkar tabrai khanjai asigumna ina hajaning badi akhoi gi leiriba tongan institute sing leiriba CSO sing leiriba akhoi comprehensive oi bas harbiam khak tawi darkar tabrai khalli maruina hojai natraga akhoi borak valley da leiriba brahmaputra valley borak valley sida maruina khwaidai jam tari se akhoi hojai natraga na silchar kasar hai tare kalingol tasu jamling tai masidai sida akhoi gi khunnama bu akhoi na prediction tawre araga khun tara mukta karigumba survey se tawragadi akhoi gi manipuri gi lifestyle se chorak pa sum mana jai haiba aduna karigumba khun mari manga akhoi na chapchabi survey ma tawragadi khun punama ki report ama 100% land kena chumdraga su 70-80% baudi akhoi chungmana na khalli Amaromda Manipur National Council ge General Secretary Khretimeyum Singachina thoram gi nunggi oiba warol kyasu phongdokhe awaba thobok amani adugumba thodok adu ngasi kone ningsing laga adugai je khoigi chilingjen manadaba ima matana pokpichnaw simrakta pukchen khojen manakidaba dagi wa khiba mayam awaba anana khiba singatu abana ningsing laga khoigi manadabagi wakhalon adu thadoga asi khudingmak chilingjen manaba amasu amagi asoibata amana ngakpiba asi punamak amukana ningsing duna achouba manipuri hajaba jati makak semgat minan mathodang lawmin ba aduni aduga amarom dana manipur amasung manipur mapanda leiba manipur sing marakta hena nungsinaba matam da ekoi si horakpani haiba kauthokpa aduga amarom dana Mapung oiba thoram gi saruk amoina UNESCO Imphal Manipur na iningthau chinglen nongdren khomba Gambhir Singh Maharaj ki mingda piwa Bulansar Lankadage P Bindu Madhav Sharma da khusinake Thormaduda Central Board of Freedom Certification of India ke advisory panel member Chetya Ranjan Bora, Manipur National Council ke President Biren, JCILPS ke co-convener YK Biren, Times of Manipur ke editor Jiningomba, UCM ke organization secretary NG Deva, Dimasa Saitya Sabha ke Haina ke President Sivanath Burman, Tripura Manipuri Council ke General Secretary K Biren, Art and Culture Department ke State Coordinator Oiriba Saisakpa Nava Sarmana Mathangsina President member su oike. Citizenship Amendment Bill lising ni taratruk kudakta withdraw tawgadabani haina Manipur Pradesh Congress Committee na sungsinaba kangbuna sorokta thoktana wakan mifam sathakre MPCC ki Vice President su oiriba MLA N Loken MLA AK Mirawa yauna party ki thaupuba sing amadi wakar kyana wakan mifam aduda saruk yake BJP party bu yaning daba kholau kya su lauke
Wakan mifam aduda saruk yakiba party gi lusingba MLA and lokena matam kyagi mamangdagi party asina bill asigi mayokta takshinduna lakhibani Magna lusingba Congress ki team amana Delhi da satuna Joint Parliamentary Committee ki Chairman Rajendra Agarwal da memorandum amasu pikhiba laikhrabani Parliament da puthokringai mamang da Chairman na yengsinbiu haina taksilamba laikhre Bharat ki President da su memorandum pisin khiba laikhre adumoinamak ngarang Parliament da puthoktuna bill adu pass tawkiba asi akan mamong da yaning de khudakta handokadabani haike Sigumba Citizenship Amendment bill se pass to kiba pota ai koi ge MPCC ki side ke strongly ai koi condemn tawi aduma athuba matam da masi review to biu natraga no withdraw to biu hai ba se ai koi MPCC ki mai ge ke ai koi thamjari aduga loina na masida ga ai koi na sanjal liba khongshang asida ga haujik lai riba BJP ki sarkar asina ai koi ge thawoi jana le pa taraga ti ai koi Manipur ki praja miyam ga loina na ai koi ki party na ai koi listing oi rakanda achouba khongjang kaya samsil lakini haidana ai media ge thongla simatanga ai thamjage Citizenship Amendment Bill ising ni taratruk pass to kiba si Center ge Draconian Act amani haina hana ge Deputy Chief Minister amade CWC ki member gai khangam da high kre waifam asi bauparada leba ma ke residential quarter da pawmi singa unaba amada wari sanaba da phongdokhre Congress na Center amadi state animakta bill asigi mayokta khongpham lengdana lepdi su high ke Citizenship Amendment Bill 2016 se muk pass tawra paib sidi masi ekhoina pamjari ba ekoi aspiration ekoi gi kari hagade dream haija batare ekoi pamjari ba ekoi manglana se ajiki masing jamjada ba kanglo ba se kamana protect taw gadra natradi majority kangbo mayam dana mi top mayam lakanda ekoi se loina jot ki josin ki gadore aki bado mangna da ba haidana ekoi kanna nungnang bagolonya da ekoi da kari thoka ba hadra leiring isida hani ki bill ma pass tor pass di Manipur ma di India ki oina di kari hani namna gloomy day black day haja batare Hojik pau ke marak thana ten babreng matang logjari Dome TV na adongi dama New Year gi oina offer pizari ba offer si LED TV 32 inch ama leibada Tata Sky ama free da hapchari TV asi hojik market ki rate da 14,500 piba TV ni hariba TV asi supna tagi 12,999 da offer pizari khudong chaba asi lobiyu akaknaba matam ni tanjang asi manghan biganu Dome TV na leijari basi adongi damaktani Break matung da makataba Manipuri pau pijari Citizenship Amendment Bill ising ni tarataruk Parliament da pass tawkibagi mayokta ngasi North East India Development Party NEIDP amadi Ideal Club na sinduna ngasi Tera Bazar da wakan mifam sathakre NEIDP gi lusing basing thaupu basing Ideal Club ki member sing amadi lamdam adonggi nupa nupi kyana wakan mifam aduda saruk yake idam damase aduki matik ware haiva takpa oina wakan mifam adugi mamangda sapu ama mai tharga thamkhe wakan mifam adugi matangda NEIDP ki Central Working Committee ki Vice President Y Brojendrona Bharat Sarkar ki warip ase NEIDP na akan mamong da yaning de thong asina apikpa furup singda chaun akai ba pigani bill asigi mayokta NEIDP na lepkani hanadagi hauna lamdam segi hingbagi punsida chauna singna duna leiringai bill asina achouba saitheng ama soidana pigani NEIDP na isagi saktam ngaknaba matam pumbada honagani haike NRC ki listed ta yaugdabagi madugi awaba saitheng ama leiringai maraksida ahenba karamba makal ki miyoi sing mapandagi amuk changaktuna aikoi gi leijariba economic amadi social status is kari akai pirakadagi habase aikoi yamna nungnangba poi madugi damakta ne ngasi North East India Development Party na regional ki oiba yamna achetpa fireb akoi gi indigenous people sing asida magi chapchaba phangphang topo chaktung amadi hugs right everything madu phangmam tokpa sing adugi damakta kanna sangchaliba khongjang asigi marakta atopa ahenba mitop miancha myamama thajilakani habegi fireb mo lawrakpa se masimakti akoi tangai phadana condemn tawham thoi haidana ngasi North East India Development Party ngarang Lok Sabha da pass tawkiba Citizenship Amendment Bill ising ni taratruk ase Rajya Sabha na su pass tawraktuna act on kiba tarbadi lamdam asigi miyamna lamdam asigi yelhumi kannabagi damak ILPS sana halu haina taliba dabi asigi wahanthok leiroi aikoi gi tungi punsi hiningai leite haina JC ILPS ki convener Yumnamsa Dilip Kumar na phongdokhre JC ILPS ki office to pangthokhiba pawmi singa unaba aduda mahangna makha taraduna kumja lising amaga chamapan marifutara mangage Citizenship Bill da sahi taramathoi Bharat leiraba miyoi amabu
citizen on bagi khudong saba pigani haina lepkhiba firep aduda BJP gi laingakna sunmatagi sahi tarukta atopa lam amadagi mioibo Bharat da leirabadi citizen oiba yahanaba lawrakliba firep asi JCILPS ki firep ki mayoktani JCILPS na de lamdam asida mitop pangthoknabagi damak sem khiba best year day lising amaga chamapan yangkhai mathoi ni punumak sing asi tayona hale yumthangnariba Assam da lising amaga chamapan humbudra mathoi da best year oiduna sem khiba NRC na ngasidi mioi lising nifu hena NRC da yawbang ngamdabagi awaba leiri haike Samda moi 1971 ki base year pijaragasu 1971 haidana base year dugi matung ina NRC chana dana khandok dana lagma dana 40 lakhs people hena mapane tanthor even moigi Assam gi citizen natte haidana tanthor pose makhoi desu arem bata gadore ba adu argadi ekhoi da maru ina north east state sing da yamna kanna safu ma bigadori ba city hairi ba Citizenship Amendment Bill 2016 asina sanar pataragadi karigumba rai sabada amuk pass toksalak pataragadi hai bisina bill olakpa matam dadi akhoi gi inner line permit system bo resu any sort of akhoi gi system ama satpa matam da akhoi gi hingninga ji sunglei lete Citizenship Amendment Bill gi matang da state asida paliba BJP lengak asigi oiba firep miyam da khangan gadabani Madu natadana ngammi haibigi matagum apikpa purup singbo yosinaba honar alabadi amukona tumina yengduna leiroi haina All Manipur United Clubs Organization ki President PH Devan Sharma na phongdokhre wafamase ngasi kokaitel akham lekai da leiba lup asigi office ta poirei leimarol maira paibi apunba Manipur gi mihut sing yauna pangthokhiba pawgi mifam amada haikibani mangna makha taraduna ILP sana halu haina miyamgi khongjang fawbo loidringai cherakta Foreigners amadi mitop mian cha kaya amabu Indian citizenship on ba yahanba bill ama oiriba Citizenship Amendment Bill Lok Sabha da pass tawki bhaibasi North East miyambu karisu leitana khanbani haina lawdaba ngamde Bharat ke awang nongpokta le tariba apikpa phurup singi identity existence amadi culture bu dumping ground amagum center da amadi state asida paliba BJP lengak asina lawba asimak yamna laibak thibani miyamgi ihulgi mayokta satharakliba lalong kaya asi Manipur gi CSO singna taraina logde Matam nairingai da khongpham handoktuna miyamgi apambadu ikai khumnabiu irang thokpa pambigano haike Amendment Bill se masi India gi oina kaidragasu India gi oiba midyeng da hairiba singchi akaiba leitragasu akoi gi apikpa furup mayam amana khundajaba yamna pikpa state oijariba akoi gi Manipur gumba maruena awang nongpokki miyam dadi adugi mati akiba phawba adugumba bill amakhangna ekhoina laujai Paugi mifamadu da saruk yakhiba poirei leimarol maira paibi apunba Manipur gi General Secretary TH Apavina Lok Sabha da pass tawkiba Citizenship Amendment Bill asi awang nongpok miyam gi oina asauba safu amani bill asina khwaidagi hena sokadoriba asi awang nongpok ki state nipan gi manungda Manipur na ihen hena sokadabana bill asi pass tawbada hiram amata da yasinba ngamloi hiram asigi matangda BJP lengakna athuba matamda firep ama miyam da khanggadabani Jun tara nipan gi ihau kaudaba fai Jun tara nipan dagi henba achouba ihau BJP na baton tawbigano haike Hari bisang asigi ona tainabada thabak tawrakpa tarabadi poirei leimron maira paibi apunba Manipur amadi khusamna na chachari Manipur miyamga loinana akanba mongda 18 June dagi hena sathiba mongda ihau kaya sangselakani habase ngasigi lengakna khangjinba phai Citizenship Amendment Bill isingna taratruk Lok Sabha da pass tawkiba bu yaning da phongdoktuna Democratic Students Alliance of Manipur desam na sinduna Sagolban moirang lerak masinda wakan mifam sathakre wakan mifam adu da saruk yakhiba desam gi Vice President edition nang mairafam na Central Government na North East miyam gi kholaubu na thairam laga ngammi haiduna Citizenship Amendment Bill Lok Sabha da pass tawkiba ase North East miyam gi ihul khangdaba thongni bill ase desam na kaidonung da yaba ngamloi makata na khongjang kaya sangsinaba sem saduna leire haike ngasimak akhoi Rajya Sabha da table tawgani na akhoi panari basigumba ngarang maksu Lok Sabha da pass tawkraba haiba Citizenship Amendment Bill 2016 je maje ko desam ngi maikai dagi maje ko yabang amoi desam na tana akhoi North East leiriba tuan ba indigenous community singa sina hariba bill ase yabang amoi mafam matam ame hekta da tangai phadaba jangsan mam thokpa makhali khongjang khudimak jangsan na bagi akhoi sem saraga matam chupada leire loinana hariba bill ase gi matang da North East leiriba tuan ba state singchi Chief Minister singi oiba government singchi oiba apunba phire oma khak akoi North East ki miyam na masi akoi uningi khangningi masi gi matang da North East tungda bill asi yaba ngamloi lenga ki sabsaba phire miyam da khangalu amadi political autonomy lehengadabani haiba kholaw galoinena
maheiroi singna wakat khongset satkre maheiroi singgi khongjang adu thingnaba hotnabada maheiroi sing amadi police anigi marakta akan mamongda munakhe tungda khongset adu wahengbam laikai traffic point dege halankhe khongset adu da citizenship amendment bill pass tauba yaningde bill asi awang nungpok miyam gi mayokta leibani haina thaba placard sing sizinakhe Manipur Lengak amadi BJP ke puna seminariva political party singna the Citizenship Amendment Bill singni tara truke matang da makoi gi oiva firep leibak muyam da athuba matam da khangalaktrabadi leibak muyam gi yekna bani haina lobuga loinana party adu boycott torgani haina kanglaipak students organization ngapigani association KSA gi president and chatana phongdokhre ofamase ngasi khoya thong da leiba KSA gi mayaloi sing da pangthokhiba pawgi mi phama da haikibani mana makha taraduna lamdam asida leiriba Konggul musilak lava yelongmi singbo kalhongna bigidamak ILP bill fawba puthokna khanaduna leiringai chairakta bill asibu override togduna citizenship amendment bill singni taraturukna mitop mian chakai amubu sahi taruki criteria da India gi citizenship piduna north east asibu dumping ground ama onthongna bo honarakpa se center da paliba BJP lengakna north east state sing asibu karambu mityeng da yengle haibasi taksabani haike The Manipur People Protection Bill 2018 bu namchindana honaba asi Manipur government pairiba yauriba BJP yauna magi allied party sing NPP NPF LJP na chingba sing asi the Citizen Amendment Bill gi matang da makhoi gi oiba phirep adu lebak miyam da Rai Sabha na puthokringai da laukthoktrabadi The Citizen Amendment Bill 2016 gi mayokta leibak khudimak leibak miyam ga loina na kanglebak Student Association na athingba thamlagani Makata po pizet ringai da aten bebre matang galong minase Bimana nang nupa du bu mayamna yapote lobu sakharba natro Zakhrima aduiti cha injang du loisanaba tawro dana Bishon du butot pelorabadi injang gi thawraga lorabane adu ima dukan dagi bishon du goma chanduga leibirogera Hoi hoi ima lobirurake bungo besolamaga masalamaga dapi Ne Kanglipagi spices industry gi production lobiron iramdong gi posu ere potjan ju yautre chang soktre aduine KSI na hogi basai try panji da puthoi ba production yamrazan ginger powder chili powder turmeric powder cinnamon powder mithi jira powder amadi hairibo loinana sa masal amadi machalla powwa mayang manadaba packaging system su orba Manipur da yanan boina spices industry da ISO 9001 2000 amadi ISO 9001-2015 phangmada natana trademark su registration tawraba KSI gi product tam sizinabiu sina khwai de gi hena pharena boni na pire inni ima KSI gi product sidi yam phabane break ke matung da mayam amuk na taram nokshare Langthabalda laiba Maharaj Gambhir singh gi khubam ase museum amagi mong da thamna bohona regani haina chief minister and Biren na haikre Lamdam sigi hanagi ning tambabu hanzinanaba honakibada lusinkiba Maharaj Gambhir Singh laikidabagi sahi samaga marifumanga sobagi palan thoram ngasi Langthabalda leiba Maharaj Gambhir Singh gi samadhi da pangthokre Department of Art and Culture gi State Archaeology na mapung oina sinduna pangthokpa thoram aduda Manipur gi iningtho leisemba sana jawba Art and Culture gi Minister L Jaltakumar amadi KF and the PD gi Minister Karam Samna thoram mapuina saruk yakhi Jinen salute salami sit Face go ha 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 Red honey good Chief Minister na Maharaj Gambhir Singh gi mitam gi nak yeta maidingun narasing amadi sana hirasan dagi mitam sing maikum hangtoki Chief Minister N Biren na haikibada itias haibasi isinba yade semtokpasu yade haijinbasu yade awagi makutta maithiduna sahi tare kunthakiba matamduda maribak nungsibagi ning tamningbagi ihunna kankibana Maharaj Gambhir Singh maidingun narasing amadi sana hirasandana ning tamnabagidamak honakiba kaya kawba yaroi makoigi maribak nungsibagi ihul kawfam thokte
Maharaj Gambhir Singh ningsing bada maidingunara Singh amadi sana hirasanda kanthokpa yaroi maram adunani khubam asida luchingba anigi mitam ngasi miyamda hangdoklibasi mafam ase itias ka mari leinaba sing posak sing thamnanaba mafam amoina senggolagani haike wall sida 33 AD dagi 33 AD dagi budo bakhang bana sasan tor ibudo bakhang bana lainga lakpa matam du dagi aho dagi fajana frame tor glass laga mayek na tharaga ningthau surol mayam dagi one by one sigi daida ihal laga glass laga koigi brass ki mayek na ye herga thamse madu tawaganda prithvi ki mapandagi manipur ki mapandagi bharat ki manu anybody na lakpa kana manipur khaningadi sida sanga ga leirabani hai pose ai khoi pa ne adune ai khanaraga madu ai khoi masi mathang sahi da makti ngamoi madudi maram di posi am chawi but thabukti horani khoi ining thole semba sana zawbuna palan thoram asina haurakliba mirolna makhoi thamoida marebak nungsibagi ihul ama pohonba ngamlagani haike basi lamdam asigi naharul singda ekoi leibak marebak ningbagi ihul ase handharakpagi mami ama tari base sumaina sum tawagadi tamna ekoi marebak ningbagi ihul adu ekoi hanjalhan bangangani hena marebak ninghan bangangani haibagi wakhalondu aigonda phaujai Art and Culture Minister L. Jenta Kumarna Lingzen Manadraba Matamda Maithiba Haibasi Lai. Sahi Taret ki Khuntakpa asina amata oibagi thauna Lingzen puraknabagi achouba maram ama oikhi. इतिहास की वारी दो मधुदा संगल लगा मधुदा खुन उरी बम बखरगी स्पिरिट तो करी नन हाबिस में से हौजिक ले बन हा संदम सु तुंगला कदवन हा संदम सो कोई इसा दा सिगी से अमंदा निंगजिंग बा अमचंगी मियोय बे कोई से मसे लाइन यारो It's of course my Saudi ade it is human nature. Ako ji khange but khanga chu kaugul le because. KF and the PD Minister Karam Samna Samadhi asida leiba mitam sing asi hek ubada mama lebak nungsibagi mami amadi soidana tabangam lagani haike. Manipur ki naharol sina nahatang potha jaba lakpa kanda nahatang ati sida uriba murti ahum se uba kanda mama lepak nungsibagi matamdugi ining thau amadi maidingu hira chandra ahumsina laipa ki ningkha tamba mangraba kannanabagi honakhiba punsigi warido makoi da khodak ta ligane murti ahumsina sini akoi da asoki mati murti ahumsigi important Manipur Sarkar ki N Biren na lusingba Sarkar asina hairiba Maharaj Gambhir Singh akoibada sahi khargi matungda hairiba mafam asi yamna history ga mari naba museum ama oina thamnanabagi wafam sing Chief Minister na miyamda thamke cameraman loya ga loinana paudam jariba Nabakumar Khawpam Times of Manipur Langthabalda Tha asigi numidang wairam pung taruk taramdaida ya school hiruhan jabalai kaida laiba yumnam basanta atopagi ming Tombagi Tongalda Pokayan Kiva Bom Adu Misa Miambu Aki Akangpina Amadi Sonava Pokayan Kivanate Basantana Lupki Senfam Passion Kraga Sahi Hena Party was Singna Duna Tumin election Bagidamak Yumnam Basantabu Party the Sanjaraknaba Piba Aroiba warning the Haina Aina Tinkravala Loop UNLF Ki Cherol Aman Hari Cherola Sinamakatari Vadi Wai Basanta Criminal Amani Makbu Miam Amadi Laikagi Club Maira Paibina Sogat Pigano Mahaku Social Boycott Tobio Hiraduna Mahana Naknava Mioishina Lapna Levinava Amadi Chatmina Danavasu Kangalakle Barata Englishingani Tara Mari Fogi Manungda Sahi Taruk Hena Lairak Mioisingbu Citizenship Pigani Haiba Wafam Yawa Citizenship Amendment Bilisingani Taratruk Past of Kivahivasi Yamna Live Activity Haina Nasi Dem College Campus Laiva All Manipur Students Union Msugi Maheiroi Sing the Pangthokpa Paugi Mifamada Union Asagi President Manjit Sarang Temna phongdokhre Mana Makataradana Asiguma Bill Ashina, Awang Nongpok State, leiriba Furup Singi, Nat Amadi Sanabida, Achouba Saiting Ama Oiragani Haina, Lauduna Lakkrabani. Billasigi mayokta, Awang Nongpok the leiriba maheiroi Lupkayana, Delhi Faupada, Akanba Khongjang Sanction Bugaloinana, Home Minister Rajnath Masamakta, Villasi passed Ogdanaba Memorandum Fauba Pisin Kiva Lakrabani. Aduminamak, Villasi passed Okiva Hivasi, Awang Nongpok Miambu, Karisu Late Kanmani, Karigumba, Fibam Amatada, Yaraktrabadi. Bharat ki Republic Day January 23 phauba boycott tawba yai haina lengakna section waro thamlokle Kadori report ada notice ki miyam na mapung phana yara rai bagi
wahang hangamnabagi khudong chawa pirambagi mahutta akhoi mapung phana akhoi North East ki miyam da akhoi hangamdana akhoi namfu da bill asi ngarang Lok Sabha da pass thokhiba abasi North East ki miyam gi no di amamba numit amkhang habasi si media gi thongda thamjaning baga loinana Kanglaipak Students Association KSA Imphal West District Council ki Deputy Secretary ki thogai kya puramba Ganajit Laitonjam na hokhiba January tang 9 da ikang hongudana manung matam sadana masagi anaba amadagi laikhidababu awaba phongdoktuna ngase KSA gi firal tangkhai singthabaga loinana minute ani tumina leptuna awaba phongdokhre awaba phongdokpagi paujel pireduna KSA gi President N Chetan na mahangna marup mapija singi marakta Sanana leiringai matamda lupki thogai kya chilau thidana angamba mateng kya panglamba khongburoi amani mahak maheiroi khunaibu tunglam chatkidamak tinjang kaijang daba masek manga leiba maheiroi khunai ama semnabagi manglan mangjaram khibani mahakna manung matam sadana leikhidaba haibasi KSA gi thongmi sing amadi imung manunggi mioi singi mafamdadi mensinba ngamlaroi daba achouba hoba amani mahakki thawaina ingna chingna mapugi khoya khada pathajanaba isorgi mafamda thongni jakhi KSA के इम्फाल वेस्ट के काउंसिल की डिप्यूटी सेक्रेटरी की थौखाई पुदना लाखिबा अखोई म्याम की मरक तिनबिरंबा लोइतुम गनजित हौखिबा तांग 2019 की जनवरी दा लेखिदबदा KSA ना नुआइतबगा लोइनना लेबाक म्याम की लुचिंगबा मांग हैबसी कंडोलेंस अमगा लोइनना गनजित की थवाई तुबु नुआइना लेनबगी नमक्ता KSA ना ईश्वर की मफमदा थौनिजरी Ahan bagi wena lam hektar yang khairom da harvel amadi aromatic medicinal plants sing thanaba Manipur sarkar na thorang tore haina Health and Family Welfare Minister L Jentukumar na phongdokhre ngarang all secretariat laiva minister ge office chamber da pangthokpa paugi mifam amada wafamasi phongdokhibani Ayush ki director A Guneshwar Sharma su saruk yakhiba paugi mifam aduda Minister Jentukumar na makha taraduna Ayush department ga CSIR North East Institute of Science and Technology ga ngarang MOU ama Assam gi jorata sign tongnakhre Mahausagi fibam da fangba hidak oina sijanaba yaba pambi sing marang kaina fangbana masibu thaduna senthok lambi ama oina ba hona ba yai Manipur government na Ayush department na directorate na kai tawgud again haibaganda Manipur ke tong ma jaga le 50 hectares of land mati da koina provide tawud tare pambi thanaba harvil medicine oro aromatic plant oro pro tong da 50 hectares to koina tawud tare adi madu pudho matung da madu mayam tu de kamai tong na training pi da ge kamai tong tha ga da ge amasu madu da gi case crop kamai tong logo da ge ha bagi madu gi basic training of the farmers madu hochige hari ba mukhal gi institute ko gi sina to batara whole profit Makhata na minister na haikibada National Ayush Mission gi makhada loktak pat laiba praja singge ana ayek tholakpada layeng naba darkar oiba sing suna yauba floating board gi damak Release of grant for creation of capital assets ke crore mari khrai henbage senfam kairak le haike masida koina disruption tau dana masida floating boat achouba ma kon semjaraga koina loktak manung sida koina koina holaga ing manungi kangbu hingja koina puthok piraga boat tumuk tada koina ana layeng bi free treatment aldegi free medicine aldegi free drug PC na haibagi madugi potama koina project semjaba Dilona Quina Halak the Pangthoknakhre Makli Arogya Mela, the Lakpirama Makalgi, Honorable Minister, in charge of Ayush, Manasu, Aquina, promised to beer Makil Poto, Masidi, Peshaw, and the released Aure Hadana. I am the Maduma, I make declaration. Trade Union Sinmi Singi Fangfam Thokpa Hak Tanduna Barat Sinbatuna Sangsilakiva General Strike Nasilation Cray. General Strike Asina, Nasisu Barata Asoba Safu Piki. Khongjang asigi saruk ama oina coordinating body of trade union Manipur nasu ngasi Imphal gi Dharmasala gi akoiba mafam singda pendaba kholau lawba khongset chatke Nakalamaromda trade union gi strike bu sagoladuna ngasi su Thawal district ta leiba asa workers singna Thawal bazar da Imphal more lambi paring thingba gi khongjang sanction khre numit yungba matung pung tara ni thoirom tarakpadagi pung amarom sanction khiba khongjang aduda lambi paring aduda sathok sasin tawriba miyam da chauna akaiba pike Tungda Khongjang Sanction Livasing, Police na tan kai ki hairi. All Manipur Progressive Farmers Association Sinduna Association asigi kunithoi suba mapo kumon thoram ngasi Manipur Press Club ta pangthoknakhre. Puthok hena puthok lasi mipal tanglagum si haiva kholau golena pangthokiba thoram aduda thoram mapu gi oiba warol pireduna association gi president L Dhana Luangna
lamdam asida matam matamgi tholakpa isau amasung ikangna lomi kyada tatana saitheng piri awaba tarakpa matamda sarkar amasung mari leinaba loisangsinga lomi singi khanduna matam sana thabak lokhalaba matamdata chinjakta mipal tangdaba iramdam ama ohenba ngamgani haikhi Laumi singi awaba nangliba ikang thorakpa matamda lau shatpa ngamdradana awaba saitheng nangliba asigumnaba laumi miyamda state government amadi leiriba laumi ga mari leinariba loisangsinga department singna laumi singi damakta khanduna matam sana maru piba amadi aphawa maru makhal pibiduna amadi laumi singi sangadaba item sing punamak matam sana pibiragadi hena iramdam ase saba thakpada amadi chinchakta mipan tangdaba iramdam ama ohennaba hotnabada achouba daita lei haina all Manipur progressive farmer thouram maduda veterinary and animal husbandry gi director Dr. Achouba amade Manipur University ki Department of Economics ki professor CH Prioranjana athoiba mithunglen amasung athoiba wangangloi oina saruk yakhe Pauki maraktan aten babre matanga mulokjari Manipur da ihan hanba oina healthcare products singi fangfam diagnosed instruments healthcare system Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range star surgical instruments hospital equipments OT lights and tables autoclaves rehabilitation aids hospital consumables healthcare products diagnostic reagents hearing aids blood glucometer digital BP monitor air mattress nebulizer na chingba singi oina New Year gi 20 to 25% discount pizari terms and conditions apply. Hena kupamarol gidamak contact tobirau 038520569092 amadi 7085776993 ekhoigi email diagnoinst@gmail.com khudong chabasi manghan biganu diagnosed instruments healthcare system Matalgi sasenaba products singdagi cheksinbiyu Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amata laizade KSI na puthokpa Majalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiyu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiyu Lalamung makhong takhelamam lekai Rims Road Factory Thangmaiban Senam lekai haina thari basin taba atopa amata Machalgi asengba product natte sasinaba amasung malhanba singdagi cheksinbiyu hena kupamarol khangnaba lengsinbirau Machal Kanglaipak Spices Industry Lalamung makhong takhelamam lekai Rims Road Factory Thangmaiban Senam lekai near Lamphel Lampak natraga logon tobiyu www.machalspices.com or Facebook/machalspices natraga email tobirau info@machalspices.com Mayam pumukana taramokcha bagolena makhataba Manipuri pau pijare Lamfelda laiva ICAR Northeastern Hill Region Imphal Center ge nifumari suba mapokumon thoram ngase institute asige main conference holda pangthoknakhre thoramaduda horticulture and soil conservation ge principal secretary JC Ramthangana thoram ge chief guest ICAR ge joint director Dr. L Megasandrana thoram ge president amade retired senior scientist ICAR SC Sharmana thoram ge guest of honor oina sarugyakhe Chief guest ko iba warol pireduna JC Ramthangana Research Complex ase ingshok lising magasamapan humbudra mangada lingkhat krabatungda national gi thakta pukhalakna bahonarakpada institute asege staff singe asoba thaudang kaya yauri agri amadi horticulture gi lamdasu institute asina asoba mateng kaya ama pire punamaki lepa leitraba hona jamana ngasidi ICAR Imphal Center asisu India gi research institute singa lamba tawba ngamlibani haike In fact, as we are all aware, Manipur is an agricultural, horticultural state where the vast majority of people are still dependent on agriculture and horticulture. And even the present government has acknowledged the need to boost all the agricultural and horticultural efforts which we have been implementing here in the state.
Singju Yokhatpa Loop Kaisam Thong Hodam Lerak Nasatarakiba Singju Festival Gi Marirak Suba Festival Thasigi Tarahomdoidagi Kunithoi Fauba Imphal Iske Sangaitel Parkta Pangthoknakhre Festival asigi convener Rakesh Nauremna Paumi Singa Unaba Amada Haikre Maangna Haike Festival asida Anuba Makhal Mathel Kaya Hapsinduna Miyamgi Pungning Singsinaba honagani ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯨꯗ ꯑꯥꯏꯇꯦꯝ ꯑꯃ ꯑꯣꯏꯅ ꯎꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯆꯥꯅꯕꯈꯛ ꯅꯠꯇꯅ ꯁꯤꯡꯖꯨꯗ ꯌꯨꯅꯤꯇꯤꯒꯤ ꯃꯁꯛ ꯑꯃꯈꯛ ꯄꯨꯟꯁꯤꯟꯕꯒꯤ ꯁꯛꯇꯝꯈꯛ ꯌꯥꯎꯕ ꯃꯁꯤꯁꯤꯃ ꯃꯦꯟ ꯄꯥꯟꯗꯝꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯁꯤꯡ ꯄ꯭ꯔꯃꯣꯠ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯑꯅꯤꯁꯨꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯅ ꯃꯦꯗꯤꯌꯥ ꯐ꯭ꯔꯦꯟꯁꯤꯡꯗ ꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯁꯛꯇꯝ ꯉꯥꯛꯄ ꯑꯗꯨꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯅꯤ ꯃꯔꯝꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ Jiribambu Laingangna District Amagi Thakta Pukhatpikraba Matung District Asigi Leiriba Award Passing Asigi Laigangna Athuba Matamgi Manungda Menkhatpidrabadi Jiribam Praja Miyamna Khongjang Changchilagani Haina All Jiribam Hindu Zagaran Association Ki President Simol Kumar Bosna Ngasi Jiribam da Pangthokhiba Paumi Singa Unaba Amada Haikre Jiribam District Ama Oirabasu District Ama Oibagi Leifam Thokpa Masak Mathumadudi Mapung Fana Leitre Mamangi Sarkar Pali Digena Jibam say Yam Laitara or Nina, the Citizenship Court Hangtobuna 2014, the Gayandam to Lapsabani, Ado Ujik Adu Madang Dai Hanga, see Norendo Mudi Honorable Prime Minister of India, Amasum, Loan Justice Sira Shankar, Loan Legislative Affairs, CL Gender Kumar Singh, Apple Yariboki, the Citizenship Court say at Humatanda Hangtobu in a hundred and Apple Yoga Physics Institute and Studies Manipur Gi Kunipalak Suba Mapokuman Thorongba Mari Lenena Handak West Bengal the Pangthokhiba Kunumdoi Suba National Yoga Physics Championship Lisingani Tarani Panda Sanagi Tapangan Ngapigani Sanagi Takma Laura Krava Amadi Position Laura Krava Sanaroi Singda Asamba Kudol Piduna Ikai Kunuba Utkre Thoramaduda Yoga Physics Federation of India Gi President Dr. I.W. Ananta Yoga Haiba Masana Ase Art Makalamani Masina Mui Bagi Wakal Amadi Haksangbu Fathabanga Mali Haike Madabaduna Yoga Pidaba Sembadi Mui Bagi Puchida Wakan Hakchang and Pulanduna Akuna Nimba Tumangam Hana but Pangta Pumapu Matin Lena Yamatuna Madumba Aduga Haksangbu Pazina Asanamasum Kornaya Sanarkanda Yana Palakanda Senga Haksang Aduda Tum Leiriba Wakan Sakti Duna Mui Bagi Haksang Taudiba Hawaii was a Kananduna Bagi Puning Wakan Hakchang Mind Body Swargi Lambi Adu Amatu in the Purtuna Nueva Santi Pibangamba Adumba Golbing Waminga when a Piriba Prakitiga Mari Haibasi Nakalamaromda Championship Aduda Sanagi Takma Laura Krava M Bizoina Aikogi Paumiga Unavada Yoga Namio Bagi Wakalamadi Haksang Fanalehembangame Maramaduna Lamdam Asida Leiriba Yoga Sanaroi Singna Hen Awang Bathak the Sanaba Ngamnaba Tokpir Haina Apil Toke Bagi Wakal Lay Salaga Sigi Nungaiba Mayam Tinaruba Nungaiba and the Haksanga Nungayo Pauba Hojiki Madamgi Lanatina Haitare Quigi Diabetes Kumba and the arthritis Kumba Sumalena Hanasun Hanaradi Masi Partner Sanga the Verman they have Mayam coming at another. Hojik Sanabagi Paumuk from Bigani. Youth and Students Welfare Club Sabungkok Sathariva Marirak Suba Sabungkok of All Manipur Open Under 15 7-man aside football tournament King Asis Hanakiba Ahanba match Mangal FC Ena YSWC Bibu Manga Suinoda Maithiba PK Ani Super Ground Sanakibada Mangal FC Bibu Pabung FC Kuraina Panjil Ani Amada Maithiba PK Aduga Ahum Super Ground Sanakiba Nungtilgi match Asokumar FC Yangang Popina PYPC Pungdong Bambu Panjil Ahum Sinoda Maithiba PK Ani Super Ground NYPC Ngapigani NPYC Sana Amadi YUC Yangang Popi Panjil Amamam Sanaduna draw Oiki Aroiba Ground Sanakiba match Lamlai FC na Ingotombi FC Telobu Panjil Taruk Sinoda Maithiba PK All Jiribam Sports Association Asinduna Jiribam Higher Secondary School da Pangthokhiba Tilatama Memorial Trophy 16 District Level 2nd Division Football League Tournament ke ngasi sanakiba match da
PJS Kalinagarna Kesi Rani Veng Timbo Yamna Laksaba Mongda Marisanoida Nakpigani Marisinoda Maitiba Pikre. New Delhi Satarsal Indoor Stadium da Sathariba Pumpumari Suba National School Games Jitkunedo da Saruk Yariba Manipur gi teamna under 19 gi group da gold medal ama silver manga bronze ahum puna medal mapal fangduna second runners up ki trophy lobang ngamkhre. Ahum suba Pufu Cup lisingani taramapan ngasi pungdongbam playground da hokdokhre ngasi hokdokpagi thoram aduda lamlai kendra gi social worker KS Ibomsa PKDC Pungdongbam gi president TH Ibobi amadi Telau Sana Gram Panchayat ki Jila Parishad e Zamini amasung Pungdongbam Gram Panchayat ki Hanagi Pradhan Irengbam Prem na mathangsina Chief Guest President amadi Guest of Honor oina saruk yake. Ngasi tournament gi ahubas match ta KYFC Koirengai amadi YDCL Pungdongbam ani gi match adu Koirengai na Panjil ama chanduna Pungdongbam bu maithiba PK. KYFA Koirengai gi mai pakpagi Panjil adu jersey number 5 TS Lalitna match adu gi kunthra manga suba minute ta chankhibani. Hojing asi nungthil da phone khiba Manipuri pause singi moriba pawmok puna khangminasi. Kanglaipak ki Maira Maharaj Gambhir Singha Laikhidabagi Chamaga Marifunga Suba Kumon Pangthoknakhre Citizenship Amendment Bill 2013 na Manipurda sokhandanaba hotnagani Chief Minister Biren Citizenship Bill gi matangda Chief Minister na tumin leisilibasi chokri konaba honabada leibaki wafamdi karisu nachungdi haiba adu takpani aigi mi gi haiba wakhal thadoktuna Manipur machet taba yaru haina lebinasi amukamai kangla pau Maharaj Gambhir Singha gi chamaga marifumanga suba ningsing thoram pangthoktuna Maidingu Narsinga amadi Sana Hera Chandragi Murti gi maikum hangdokhre Citizenship Amendment Bill na solakani haibagi mipai bigano Biren MSF MPP amadi Congress na condemn taukhre Pauzel Manipur Protection Bill SNP na bataksilagani center na hairabasu state na yagadaba natte Biren Citizenship Amendment Bill pass tawagi mayokta khongjang kaya sangsinkhre Pandam Maharaj Gambhir Singha gi chamaga marifunga suba kumon pangthoknakhre center na hairaga ekhoina pangyad yagadaba natte aikhoigidi miyamna afama thabak tawbani Chief Minister ICAR Institute ki marifumari rak suba mapok kumon pangthoknakhre Lengak amadi ICAR punna chatminarabadi agriculture gi lamda hena khumang soksingani ramthanga numit 10 ni chupna mari suba singju festival pangthoklagani Rakesh Aroibada moroiba pawmukana fangbigani Citizenship Amendment Bill na lamdam asida soktanaba honagani center na hairaga ekhoina hekta yagadaba natte haina Chief Minister N Biren phongdokhre Samaga marifu manga suba National Reconsolidation Day gi thouram paksanna pangthoknakhre Citizenship Amendment Bill gi mayokta political party maheiroi loop amadi civil society organization singi achouba khongjang lakkadouri amasung Langthabalda leiriba Maharaj Gambhir Singh gi khubam asi museum amagi mongda thamna honaragani haina Chief Minister na thajaba pikre ngasi goi na di matang sida Manipuri Paulojare Times of Manipur News yengbiruk punungpu amukana khurumjare